Hello everyone, miyam ngasigi Christmas numit asida akhoi ngahang mapanda koiba thoure ado khoina laise ko Guwahati gi pan bazar gi Don Bosco school dani laise ado khoina hek mamnung sida changba sida ko duga baza dubaina mi khutin amasu tawramme aduga mafamse jamnasu phajai aduga ina sumaina laise aigi life tadi asina ahanba niaba aina ngasi laise aduga miyam ai asigi matungda mu akhoi city center da mu chakani ngahak ado video se mathang adum jengminarasi.
ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯤꯇꯤ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯁꯤꯒꯁꯨ ꯃꯐꯝꯁꯤꯒꯁꯨ ꯃꯤ ꯌꯥꯝꯅ ꯂꯥꯛꯇꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯥꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯁꯨ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯍꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯊꯦꯡꯉꯦꯕ ꯑꯗꯨꯅ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ
ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯄꯥꯟ ꯊꯣꯛꯂꯦ ꯌꯨꯝ ꯍꯟꯅꯕꯩ ꯇꯧꯔꯦ ꯑꯗꯣ ꯃꯤꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯈꯔ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯎꯅꯔꯦ ꯑꯗꯨꯒ ꯌꯨꯝ ꯍꯟꯕꯁꯨ ꯌꯥꯎꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯔꯦ ꯐꯖꯅ ꯇꯧꯅ ꯑꯁꯤꯒꯤ ꯃꯣꯜꯁꯤꯗꯀꯣ ꯂꯩ ꯐꯖꯕ ꯌꯥꯝ ꯁꯥꯠꯂꯝꯃꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯅꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ